Indo-Myanmar border dagi Free Movement Regime FMR lautoklani haina Amisana lautokhibabu India lengaka peace talk chathariba Naga lalholop Nscn-Im na akan bamongda yaningdaba phongdorakli Newmai News Network ki report amaki matong enna India lengakna FMR gi matangda Laukalakliba Taurang Asina, Naga Miyamda, Khoirang Khoisauna Pokalei, Loina Nahokiba Kumza listing Amaga Chamapan Gayang Kai Humdoida, Madamadugi, Indiagi Prime Minister Jawaharlal Nehru Amadi, Burmese Prime Minister U Nuna Makoyoiba, Mari Tamna Bahonabada, Naga Singbu Tokai Tahan Kibagi Togdok, No Hona Ningsing Hale. Maramaduna Free Movement Regime, Lotokpada Nscn-Im Ina, Yabang Amloy Hairi. Madugi mathagda ngamkhai sambal khabagi matangdasu naga miyamna yaba ngamloi haiba wafam thamlakli panba yabade Indo-Myanmar sambal khadabana Manipurda drug lalonba amade mitop changsilakpagi ajoba issue lakpagidagi Manipur lengaki maikidagi su Free Movement Regime FMR lauthoknaba center lengakta taksinduna lakpani Amoromda Mizoram ki Chief Minister oina nauna lengak chukli pairiba Laldu Homagi maikidagi su Free Movement Regime FMR lauthokpa yaroi haibiki wafam fongdokpa lekhrabani